ꯑꯄꯣꯛꯄ ꯃꯔꯨꯞ ꯍꯣꯖꯥꯏ ꯄꯅꯥꯅ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛ ꯇꯝꯕ ꯍꯧꯈꯤꯕꯒꯤ ꯄꯥꯎꯗꯝ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯄꯅꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯑꯄꯣꯛꯄ ꯃꯔꯨꯞ ꯍꯣꯖꯥꯏ ꯄꯅꯥꯅ ꯁꯤꯜꯂꯥꯡꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛ ꯇꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯔꯦ ꯑꯍꯥꯟꯕꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯏꯪꯔꯥꯖꯤ ꯆꯍꯤꯔꯣꯜ 2015ꯒꯤ ꯖꯨꯂꯥꯏ ꯊꯥꯒꯤ ꯅꯣꯡꯁꯤꯡ 19ꯗ ꯀꯥꯀꯤ ꯊꯧꯁꯪ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡꯀꯣꯜꯗ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛ ꯇꯝꯕ ꯍꯧꯅꯈꯤ ꯀꯥꯀꯤ ꯊꯧꯁꯪ ꯃꯁꯥ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯉꯥꯡꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛ ꯇꯝꯅꯈꯤ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛ ꯇꯝꯕꯒꯤ ꯊꯧꯔꯝ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯄꯣꯛꯄ ꯃꯔꯨꯞ ꯍꯣꯖꯥꯏ ꯄꯅꯥꯒꯤ ꯊꯧꯕꯨ ꯑꯣꯖꯥ ꯌꯥꯡꯂꯦꯝ ꯄꯣꯛꯂꯦꯟꯅ ꯊꯧꯔꯝ ꯍꯧꯗꯣꯛꯄꯒꯤ ꯋꯥꯐꯣꯡ ꯐꯣꯡꯕꯤꯈꯤ ꯃꯊꯪꯗ ꯑꯄꯣꯛꯄ ꯃꯔꯨꯞ ꯍꯧꯅꯁꯪꯒꯤ ꯂꯤꯒꯦꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯧꯕꯨ ꯑꯣꯖꯥ ꯁꯦꯟꯖꯝ ꯊꯧꯉꯝꯕ ꯁꯃꯔꯖꯤꯠ ꯑꯄꯣꯛꯄ ꯃꯔꯨꯞ ꯍꯣꯖꯥꯏ ꯄꯅꯥꯒꯤ ꯂꯨꯆꯤꯡꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯣꯏꯔꯦꯡꯖꯝ ꯆꯨꯔꯥꯃꯅꯤ ꯒꯣꯂꯥꯘꯥꯠ ꯄꯅꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯣꯈꯤꯅꯣꯒꯣꯔ ꯈꯨꯂꯦꯟꯒꯤ ꯑꯣꯖꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯑꯇꯩ ꯑꯣꯖꯥꯁꯤꯡꯅ ꯐꯖꯔꯕ ꯋꯥꯐꯣꯡ ꯐꯣꯡꯕꯤꯈꯤ ꯃꯊꯪꯒꯤ ꯅꯤꯅꯤꯁꯨꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯏꯪꯔꯥꯖꯤ ꯆꯍꯤꯔꯣꯜ 2015ꯒꯤ ꯖꯨꯂꯥꯏ ꯊꯥꯒꯤ ꯅꯣꯡꯁꯤꯡ 18ꯗ ꯍꯣꯖꯥꯏ ꯄꯅꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯪꯀꯥꯗ ꯂꯩꯔꯤꯕ ꯑꯦꯛꯅꯣꯡ ꯄꯤꯄꯣꯜ ꯄꯨꯈ꯭ꯔꯤ ꯊꯧꯁꯪ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡꯀꯣꯜꯗ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛ ꯇꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ꯑꯦꯛꯅꯣꯡ ꯄꯤꯄꯣꯜ ꯄꯨꯈ꯭ꯔꯤ ꯊꯧꯁꯪ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡꯀꯣꯜꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛ ꯑꯁꯤꯕꯨ ꯇꯝꯅꯈꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯍꯨꯝꯅꯤꯁꯨꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯏꯪꯔꯥꯖꯤ ꯆꯍꯤꯔꯣꯜ 2015ꯒꯤ ꯖꯨꯂꯥꯏ ꯊꯥꯒꯤ ꯅꯣꯡꯁꯤꯡ 30ꯗ ꯑꯄꯣꯛꯄ ꯃꯔꯨꯞ ꯃꯥꯇꯤ ꯈꯣꯂꯥ ꯊꯧꯁꯪ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡꯀꯣꯜꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛ ꯇꯝꯅꯈꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯁꯥꯝꯒꯤ ꯒꯣꯂꯥꯘꯥꯠ ꯄꯅꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯣꯈꯤꯅꯣꯒꯣꯔ ꯈꯨꯂꯦꯟꯒꯤ ꯑꯣꯖꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯅꯥꯇꯣꯝꯕꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤ ꯑꯄꯣꯛꯄ ꯃꯔꯨꯞ ꯍꯧꯅꯁꯪꯒꯤ ꯂꯤꯒꯦꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯥ ꯁꯦꯟꯖꯝ ꯊꯧꯉꯝꯕ ꯁꯃꯔꯖꯤꯠ ꯑꯄꯣꯛꯄ ꯃꯔꯨꯞ ꯍꯣꯖꯥꯏ ꯄꯅꯥꯒꯤ ꯂꯨꯆꯤꯡꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯣꯏꯔꯦꯡꯖꯝ ꯆꯨꯔꯥꯃꯅꯤ ꯑꯃꯁꯨꯡ ꯑꯄꯣꯛꯄ ꯃꯔꯨꯞ ꯍꯣꯖꯥꯏ ꯄꯅꯥꯒꯤ ꯊꯧꯕꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯡꯂꯦꯝ ꯄꯣꯛꯂꯦꯟ ꯑꯣꯖꯥ ꯑꯍꯨꯝ ꯑꯁꯤꯅ ꯁꯤꯜꯂꯥꯡꯗꯨꯅ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛ ꯇꯥꯛꯄꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯍꯟꯅ ꯊꯥꯒꯠꯅꯈꯤ ꯃꯊꯪ ꯑꯁꯤꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛ ꯇꯝꯕꯒꯤ ꯊꯧꯔꯝꯒꯤ ꯄꯥꯎꯗꯝ ꯄꯥꯊꯣꯛꯆꯕ ꯂꯣꯏꯖꯔꯤ ꯄꯥꯎꯗꯝ ꯑꯁꯤꯕꯨ ꯏꯖꯔꯤꯕ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯏꯗꯤꯇꯔ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜ